ꯑꯍꯥꯟꯕꯃꯛꯇꯗ ꯃꯇꯝ ꯃꯇꯝꯒꯤ ꯄꯥꯎꯗꯝꯕꯨ ꯇꯥꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯑꯣꯏꯕ ꯄꯥꯎ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯊꯝꯖꯔꯤ, ꯇꯥꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕ ꯄꯥꯎꯗ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯏꯂꯦꯛꯁꯟꯗ BJPꯅ ꯊꯥꯒꯠꯄ ꯃꯤꯔꯦꯞ ꯃꯥꯏ ꯄꯥꯛꯂꯕꯅꯤꯅ ꯍꯥꯎꯁꯇ ꯚꯣꯠ ꯑꯣꯐ ꯀꯟꯐꯤꯗꯦꯟꯁ ꯂꯧꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯍꯥꯏꯅ CM ꯕꯤꯔꯦꯟꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯀꯤ ꯑꯦꯗꯚꯣꯀꯦꯠ ꯖꯦꯅꯔꯦꯜ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯐꯝꯂꯤꯕ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯗꯨꯒ ꯇꯥꯟꯅꯔꯒ ꯉꯥꯡꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯖꯣꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯔꯥꯖꯅꯤꯇꯤꯒꯤ ꯆꯔꯥꯡꯅꯕ ꯑꯁꯤ ꯌꯦꯡꯁꯤꯟꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯒꯤ ꯃꯤꯍꯨꯠꯁꯤꯡ ꯉꯁꯤ ꯑꯈꯟꯅꯕ ꯆꯥꯔꯇꯔ ꯐ꯭ꯂꯥꯏꯠ ꯑꯃꯗ ꯏꯝꯐꯥꯜꯗ ꯊꯨꯡꯂꯈ꯭ꯔꯦ꯫ BJPꯗ ꯑꯃꯨꯛ ꯍꯟꯅ ꯁꯧꯒꯠꯅꯅꯕ ꯀꯣꯔꯅꯥꯠ ꯁꯪꯃꯥꯅ NPPꯒꯤ MLA ꯃꯔꯤꯗ ꯋꯥꯔꯤ ꯁꯥꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯑꯊꯦꯡꯕꯗ ꯔꯤꯝꯁ ꯑꯃꯗꯤ ꯖꯦꯅꯤꯝꯁꯀꯤ VRDLꯗ ꯁꯦꯝꯄꯜꯁꯤꯡ ꯇꯦꯁ ꯇꯧꯕꯗ ꯅꯧꯅ ꯃꯤꯑꯣꯏ 69 ꯑꯃꯒꯁꯨ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ COVID-19ꯒꯤ ꯑꯄꯨꯟꯕ ꯀꯟꯐꯥꯔꯝ ꯀꯦꯁ 993 ꯁꯨꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 292 ꯔꯤꯀꯣꯚꯔ ꯇꯧꯗꯨꯅ ꯑꯦꯛꯇꯤꯚ ꯀꯦꯁ ꯑꯣꯏꯅ 703 ꯂꯩꯔꯤ꯫ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯅ ꯃꯥꯔꯛ ꯌꯥꯝꯅ ꯐꯪꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯂꯩꯗꯨꯅ ꯇꯝꯍꯟꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯑꯦꯗꯃꯤꯁꯟ ꯇꯧꯕꯗ ꯂꯨꯞ ꯅꯠꯇ꯭ꯔꯒ ꯑꯆꯧ ꯑꯁꯥꯡꯁꯤꯡꯅ ꯀꯣꯇꯥ ꯂꯧꯕꯒꯤ ꯀꯜꯆꯔ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯨꯊꯠꯃꯤꯟꯅꯍꯧꯁꯤ ꯍꯥꯏꯅ ꯗꯦꯁꯥꯝꯅ ꯆꯦꯔꯣꯜ ꯑꯃ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯂꯥꯏꯌꯦꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯗꯦꯁꯥꯝꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯃꯤꯡ ꯂꯩꯕ ꯁ꯭ꯀꯨꯜꯁꯤꯡꯅ ꯄꯣꯖꯤꯁꯟ ꯂꯦꯞꯄ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯁꯦꯜ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯄꯤꯗꯨꯅ ꯂꯩꯗꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯝꯍꯟꯕ ꯑꯃꯁꯨꯡ ꯃꯃꯤꯡ ꯂꯩꯕ ꯂꯩꯉꯥꯛꯀꯤ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯒꯥꯔꯖꯤꯌꯟꯁꯤꯡꯅ ꯃꯆꯥ ꯃꯁꯨꯁꯤꯡ ꯆꯟꯅꯅꯕ ꯍꯣꯠꯅꯕꯗ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗ ꯈꯪꯅ ꯆꯥꯟꯅꯕ ꯑꯆꯧ ꯑꯁꯥꯡꯁꯤꯡꯅ ꯀꯣꯇꯥꯗ ꯃꯤꯡ ꯆꯟꯕ, ꯗꯣꯅꯦꯁꯟ ꯂꯧꯗꯨꯅ ꯆꯟꯕ ꯑꯁꯨꯝꯅ ꯑꯦꯖꯨꯀꯦꯁꯟꯕꯨ ꯕꯤꯖꯤꯅꯦꯁ ꯀꯃꯣꯗꯤꯇꯤꯁ ꯑꯣꯟꯊꯣꯛꯄꯒꯤ ꯀꯜꯆꯔ ꯑꯃ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯃꯃꯤ ꯇꯥꯔꯛꯂꯤꯕ ꯑꯁꯤ ꯃꯨꯊꯠꯃꯤꯟꯅꯍꯧꯁꯤ꯫ ꯁ꯭ꯀꯨꯜꯁꯤꯡꯗꯁꯨ ꯗꯦꯁꯥꯝꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯗꯃꯤꯁꯟ ꯇꯧꯅꯕ ꯍꯣꯠꯅꯔꯕꯗꯤ ꯗꯦꯁꯥꯝꯅ ꯄꯥꯎ ꯄꯤꯕꯤꯔꯛꯅꯕ ꯍꯥꯏꯔꯤ꯫ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯈꯔꯗ ꯑꯣꯟꯂꯥꯏꯟꯗ ꯑꯦꯗꯃꯤꯁꯟ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯆꯠꯊꯈꯤꯕ ꯑꯗꯨ ꯆꯠꯅꯕ ꯌꯥꯔꯣꯏ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ MSFꯅ ꯌꯦꯡꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯃꯍꯩꯔꯣꯏꯒꯤ ꯂꯨꯞ ꯑꯁꯤꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯁ꯭ꯄꯤꯀꯔꯒꯤ ꯔꯨꯜꯁ ꯑꯣꯐ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔꯗ ꯌꯥꯎꯔꯝꯕꯒꯤꯗꯃꯛ ꯁ꯭ꯄꯤꯀꯔ ꯑꯃ ꯑꯣꯏꯅ ꯃꯊꯧ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯔꯤꯕ ꯑꯦꯗꯚꯣꯀꯦꯠ ꯚꯤꯛꯇꯔꯅ ꯀꯁꯇꯝ ꯗꯤꯚꯤꯖꯟ ꯏꯝꯐꯥꯜꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯈꯔꯅ ꯑꯔꯥꯟꯕ ꯇꯧꯔꯦ ꯍꯥꯏꯅ ꯐꯦꯁꯕꯨꯛꯇ ꯄꯣꯁꯠ ꯑꯃ ꯊꯥꯒꯠꯈꯤ꯫ ꯊꯥꯒꯠꯈꯤꯕ ꯄꯣꯁꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯤꯍꯜꯂꯛꯄ ꯑꯃꯗꯤ ꯐꯥꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯕꯥꯔ ꯀꯥꯎꯟꯁꯤꯜꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ ꯂꯥꯏꯃꯌꯨꯝ ꯁꯤꯕꯥꯅꯟꯗ ꯁꯔꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ COVID-19 ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯝ ꯀꯌꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯔꯝꯗꯝ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯂꯧꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯕꯁꯨ ꯀꯨꯝꯒꯤ ꯅꯣꯡ ꯃꯇꯝ ꯆꯥꯅ ꯂꯥꯛꯄꯒꯤ ꯍꯔꯥꯎꯖꯕ ꯑꯗꯨ ꯂꯧꯎ ꯁꯤꯡꯎ ꯂꯣꯏꯁꯪꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯆꯥꯗꯕ ꯊꯕꯛꯁꯤꯡꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯅ ꯏꯔꯥꯕꯣꯠ ꯐꯥꯎꯟꯗꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯌꯣꯜ ꯑꯣꯏꯔꯤꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 38ꯇꯒꯤ ꯈꯥ ꯄꯥꯡꯅ ꯆꯠꯂꯤꯕ ꯏꯟꯇꯔ ꯚꯤꯂꯦꯖ ꯔꯣꯗ IVR ꯗꯤꯕꯣꯡ ꯈꯨꯅꯧꯗꯒꯤ ꯀꯗꯝꯇꯥꯂꯥ ꯇꯥꯕ ꯐꯥꯎꯕ ꯆꯠꯅꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇ꯭ꯔꯦ ꯑꯃꯗꯤ ꯃꯇꯝ ꯆꯥꯅ ꯁꯦꯝꯗꯕꯅ ꯉꯁꯤ ꯂꯝꯕꯤ ꯑꯁꯤ ꯆꯠꯄꯗ ꯑꯀꯤꯕ ꯀꯌꯥ ꯐꯥꯎꯅꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯏꯐ ꯂꯝꯖꯤꯡ ꯀ꯭ꯂꯕ ꯗꯤꯕꯣꯡ ꯈꯨꯅꯧꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ H. ꯄ꯭ꯔꯤꯌꯥꯅꯟꯗꯅ ꯍꯥꯏ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38 ꯃꯌꯥꯝꯅ ꯅ꯭ꯌꯨ ꯀꯁꯥ ꯔꯣꯗ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯍꯥꯏꯋꯦ ꯑꯁꯤꯒꯤ ꯈꯥꯔꯣꯝꯗ ꯆꯪꯂꯤꯕ IVR ꯗꯤꯕꯣꯡ ꯈꯨꯅꯧꯗꯒꯤ ꯀꯗꯝꯇꯥꯂꯥ ꯐꯥꯎꯕ ꯖꯤꯔꯤ ꯀꯣꯂꯦꯖ ꯆꯠꯅꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯨꯗꯣꯡ ꯆꯥꯍꯟꯗ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗꯁꯨ ꯈꯨꯟꯖꯥꯁꯤꯡꯅ ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯊꯤꯡꯖꯤꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ ꯐꯥꯎꯕ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯈꯤꯕ ꯂꯩꯇꯦ ꯍꯥꯏꯈꯤ꯫ ꯗꯤꯕꯣꯡ ꯈꯨꯅꯧꯒꯤ ꯀꯗꯝꯇꯥꯂꯥꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯔꯤꯕ ꯂꯝꯕꯤ ꯑꯁꯤꯒꯁꯨ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯍꯦꯗ ꯀ꯭ꯋꯥꯔꯇꯔꯗꯁꯨ ꯂꯩꯔꯤ꯫ ꯄꯥꯋꯔ ꯒ꯭ꯔꯤꯗ ꯑꯃꯁꯨꯡ ꯖꯤꯔꯤꯕꯥꯝꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯖꯤꯔꯤ ꯀꯣꯂꯦꯖꯁꯨ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ
ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ, ꯀꯔꯤꯒꯨꯝꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗ꯭ꯔꯒꯗꯤ ꯂꯝꯕꯤ ꯑꯁꯤ ꯃꯇꯝ ꯈꯛꯇꯅ ꯊꯤꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯂꯝꯕꯤ ꯑꯁꯤ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯖꯥꯁꯤꯡ, ꯗꯤꯕꯣꯡ ꯈꯨꯅꯧ ꯑꯃꯗꯤ ꯀꯗꯝ ꯇꯥꯂꯥꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯃꯔꯤꯅꯤꯗ ꯊꯪꯅ-ꯊꯪꯅꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯀꯦꯁ ꯃꯁꯤꯡ ꯌꯥꯡꯅ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯏꯟꯗꯤꯌꯥꯗ ꯂꯥꯏꯆꯠ ꯑꯁꯤꯅ ꯅꯥꯕ ꯃꯤꯒꯤ ꯃꯁꯤꯡ 3,10,964 ꯌꯧꯈ꯭ꯔꯦ꯫ ꯃꯁꯤ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯂꯥꯏꯆꯠ ꯑꯁꯤꯅ ꯅꯥꯕ ꯑꯅꯧꯕ ꯃꯤꯒꯤ ꯃꯁꯤꯡ 15,918 ꯊꯦꯡꯅꯕꯗꯒꯤ 3,00,000ꯒꯤ ꯃꯊꯛꯇ ꯂꯥꯟꯈꯤꯕꯅꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯄꯥꯎꯗ ꯍꯥꯏꯔꯤ꯫ ꯁ꯭ꯔꯤꯅꯒꯔꯒꯤ ꯖꯥꯗꯤꯕꯜ ꯁꯥꯎꯔꯥ ꯑꯦꯔꯤꯌꯥꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯦꯔꯣꯔꯤꯁ 3 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤ꯫ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯒꯤ ꯌꯨꯝ ꯑꯃꯗ ꯄꯨꯂꯞ ꯂꯩꯕꯅꯤ, ꯃꯈꯣꯏꯕꯨ ꯁꯔꯦꯟꯗꯔ ꯇꯧꯅꯕ ꯍꯥꯏꯕꯗ ꯌꯥꯗꯕꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤ꯫ ꯇꯦꯔꯣꯔꯤꯁ ꯑꯅꯤ ꯍꯛꯆꯤꯟꯕ ꯉꯥꯛꯇꯅꯤ ꯑꯃꯗꯤ ꯃꯃꯥꯡ ꯊꯥꯗ BSFꯇ ꯂꯥꯟꯗꯥꯕꯗ ꯌꯥꯎꯕꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯞ ꯆꯥꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯉꯔꯥꯡ ꯑꯌꯨꯛ ꯀꯣꯏꯁꯤꯟꯗꯨꯅ ꯊꯤꯕ ꯍꯨꯝꯕ ꯍꯧꯔꯛꯄꯗ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯣꯊꯣꯔꯤꯇꯤꯅ ꯁꯤꯇꯤ ꯑꯗꯨꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯑꯣꯏꯅ ꯃꯣꯕꯥꯏꯜ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯇꯤ ꯑꯗꯨꯒꯤ ꯗꯥꯎꯟꯇꯥꯎꯟ ꯑꯦꯔꯤꯌꯥꯗ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕ ꯊꯤꯡꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯔꯨꯔꯦꯜ ꯗꯤꯚꯂꯞꯃꯦꯟꯠ ꯑꯦꯟড ꯄꯟꯆꯥꯌꯦꯇꯤ ꯔꯥꯖ 2018-2019ꯒꯤ ꯃꯈꯥꯗ ꯕꯤꯁꯅꯨꯄꯨꯔꯒꯤ CEO ꯄꯔꯤꯁꯠ ꯍꯟꯖꯕꯝ ꯕꯣꯕꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯍꯨꯝꯁꯨꯕ ꯁ꯭ꯇꯦꯠ ꯐꯥꯏꯅꯥꯟꯁ ꯐꯟꯒꯤ ꯁꯦꯟꯐꯝꯅ ꯇꯔꯦꯠꯁꯨꯕ ꯉꯥꯡꯈꯂꯋꯥꯏ ꯖꯤꯂꯥ ꯄꯔꯤꯁꯠꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯉꯥꯡꯈꯂꯋꯥꯏ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯦꯠꯀꯤ ꯋꯥꯔꯗ ꯅꯝꯕꯔ 5 ꯑꯃꯁꯨꯡ 6, ꯊꯝꯅꯥꯄꯣꯛꯄꯤꯒꯤ ꯃꯐꯝꯁꯤꯡꯗ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞ 95 ꯊꯥꯅꯅꯕ ꯊꯝꯅꯥꯄꯣꯛꯄꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯉꯔꯥꯡ ꯉꯥꯡꯈꯂꯋꯥꯏ ꯖꯤꯂꯥ ꯄꯔꯤꯁꯠ M. ꯀꯥꯅꯟꯕꯂꯥ ꯂꯩꯃꯅ ꯋꯥꯔꯗ ꯃꯦꯝꯕꯔ ꯑꯃꯗꯤ ꯋꯥꯔꯗ ꯗꯤꯚꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤ ꯊꯝꯅꯥꯄꯣꯛꯄꯤꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ BJPꯅ ꯂꯨꯆꯤꯡꯕ ꯆꯨꯡꯁꯤꯟꯅꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯆꯧꯕ ꯃꯄꯥꯡ ꯑꯃ ꯑꯣꯏꯔꯝꯕ ꯅꯦꯁꯅꯦꯜ ꯄꯤꯄꯜꯁ ꯄꯥꯔꯇꯤꯒꯤ MLA ꯃꯔꯤꯅ ꯁꯔꯀꯥꯔ ꯑꯁꯤ ꯁꯧꯒꯠꯄ ꯇꯣꯛꯇꯨꯅ ꯀꯣꯡꯒ꯭ꯔꯦꯁꯇ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯇꯨꯅ ꯁꯦꯀ꯭ꯌꯨꯂꯔ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯐ꯭ꯔꯟꯠ (SPF) ꯑꯃ ꯁꯦꯝꯈꯤꯕ ꯑꯁꯤꯗ NPP ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯃꯦꯝꯕꯔꯁꯤꯡꯗ ꯈꯪꯍꯜꯂꯝꯗꯅ ꯃꯅꯤꯡ ꯇꯧꯅ ꯆꯣꯡꯊꯣꯛ-ꯆꯣꯡꯁꯤꯟ ꯇꯧꯈꯤꯕ ꯑꯁꯤꯕꯨ ꯍꯧꯖꯤꯛ NPP ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯃꯦꯝꯕꯔꯁꯤꯡꯅ ꯋꯥꯔꯧꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯦ꯫ MLA ꯃꯔꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯁꯥ ꯃꯁꯥꯒꯤꯗ ꯈꯜꯂꯒ ꯊꯕꯛ ꯇꯧꯕ, ꯃꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯛꯂꯤꯕ ꯄꯥꯔꯇꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯋꯥꯔꯧꯅꯔꯦ ꯍꯥꯏꯔꯤ꯫ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯗꯒꯤ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯕꯤ ꯀꯛꯆꯤꯡ ꯁꯨꯃꯥꯛ ꯂꯩꯀꯥꯏꯗ ꯂꯩꯕꯤ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯅ ꯔꯤꯖꯜꯠ ꯂꯥꯛꯄꯗꯒꯤ ꯃꯈꯥ ꯇꯥꯅ ꯌꯨꯅꯥꯀꯣꯗ ꯍꯥꯡꯂꯤꯕ ꯀꯣꯚꯤꯗ-19 ꯍꯣꯁꯄꯤꯇꯥꯜꯗ ꯍꯧꯖꯤꯛ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫ ꯅꯨꯄꯤꯃꯆꯥ ꯑꯁꯤꯅ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯗꯒꯤ ꯍꯜꯂꯛꯂꯒ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯣꯏꯅꯈꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯥꯏꯆꯠ ꯑꯁꯤꯅ ꯁꯟꯗꯣꯛꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯐꯥꯎꯔꯦ꯫ ꯂꯣꯏꯅꯅ ꯅꯨꯄꯤꯃꯆꯥ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯧꯈꯠꯇꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯗ ꯊꯝꯕꯤꯌꯨ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯇꯧꯔꯛꯇꯨꯅ ꯂꯩꯀꯥꯏ ꯍꯨꯞꯅ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯦ ꯍꯥꯏꯅ ꯀꯛꯆꯤꯡ ꯁꯨꯃꯥꯛ ꯌꯣꯠꯁꯨꯡꯕꯝ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯁꯔꯀꯥꯔꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯀꯣꯅꯨꯡ ꯙꯥꯀꯥꯗ ꯂꯩꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯂꯤꯕꯔꯦꯁꯟ ꯋꯥꯔ ꯃ꯭ꯌꯨꯖꯤꯌꯝꯅ ꯁꯤꯟꯗꯨꯅ ꯖꯨꯟ 13ꯗꯒꯤ 10 ꯐꯥꯎꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯄꯥꯡꯊꯣꯛꯄ 9ꯁꯨꯕ ꯂꯤꯕꯔꯦꯁꯟ ꯗꯣꯒ ꯐꯦꯁꯇꯤꯚꯦꯜ 2020ꯗ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯐꯤꯜꯝ ꯗꯤꯚꯤꯖꯟꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔꯒꯤ ꯑꯃꯔ ꯃꯥꯏꯕꯝꯅ ꯗꯤꯔꯦꯛꯁꯟ ꯄꯤꯗꯨꯅ ꯄꯨꯊꯣꯛꯈꯤꯕ ꯃꯤꯅꯤꯠ 52 ꯁꯥꯡꯕ ꯗꯣꯀ꯭ꯌꯨꯃꯦꯟꯇꯔꯤ ꯐꯤꯜꯝ ꯍꯥꯏꯋꯦ ꯑꯣꯐ ꯂꯥꯏꯐꯅ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯅꯥ ꯀꯌꯥ ꯐꯪꯂꯛꯈ꯭ꯔꯦ꯫